ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯊꯕꯥꯒꯤ ꯊꯋꯥꯏ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯍꯤꯡ ꯑꯊꯦꯡꯕꯅꯤ. ꯅꯣꯡ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯏ. ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯄ ꯊꯥꯖ ꯃꯥꯒꯤ ꯃꯩꯊꯣꯡꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯑꯃꯝꯕꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯤ. ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯥꯄꯤ ꯑꯋꯥꯡ ꯑꯋꯥꯡꯕꯁꯨ ꯍꯧꯏ. ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯈꯣꯡꯕꯥꯜꯒꯨꯝꯕ ꯑꯃ ꯆꯦꯜꯂꯤ. ꯈꯣꯡꯕꯥꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯧꯕꯨꯛ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯂꯩꯈ꯭ꯔꯤ. ꯂꯧꯕꯨꯛꯇꯨꯒ ꯈꯣꯡꯕꯥꯜ ꯑꯗꯨꯒꯅ ꯇꯥꯏꯅꯅ ꯄꯔꯦꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯎ ꯋꯥ ꯑꯆꯧ ꯑꯆꯧꯕ ꯋꯥꯡꯂꯕ ꯀꯌꯥꯁꯨ ꯍꯧꯔꯤ. ꯌꯨꯝ ꯇꯥꯅꯕ ꯃꯐꯝ ꯂꯩꯇꯦ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯩꯐꯝꯅꯤ ꯍꯥꯏꯅꯕ ꯖꯒꯥꯅꯤ. ꯅꯨꯡꯗꯥꯡ ꯇꯥꯁꯜꯂꯛꯄ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯀꯅꯥꯁꯨ ꯆꯠꯅꯔꯤ. ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯊꯣꯛꯂꯕꯁꯨ ꯃꯁꯥꯗ ꯃꯩ ꯑꯃꯗꯤ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯃꯤꯁꯛꯇꯨ ꯂꯥꯏ ꯑꯣꯛꯅꯕ ꯇꯣꯏꯅ ꯇꯧꯒꯜꯂꯤ. ꯅꯣꯡꯂꯛꯇꯨꯗ ꯀꯥꯔ ꯑꯃ ꯖꯞ ꯈꯥꯝꯃꯤ. ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯡꯒꯤ ꯁꯤꯠꯇꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯤꯠꯇꯒꯤ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯨꯝꯊꯔꯛꯑꯝꯃꯤ. ꯒꯥꯔꯤ ꯊꯧꯔꯤꯕ ꯕꯣꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯁꯤꯅ ꯃꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯔꯤ. ꯄ꯭ꯔꯕꯜ ꯊꯨꯅ ꯐꯨꯝꯖꯅꯕ ꯇꯧꯁꯤ." ꯃꯅꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ. "ꯍꯣꯏ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯁꯤ. ꯅꯣꯡꯁꯤ ꯀꯟꯁꯤꯜꯂꯛꯀꯗꯕꯁꯨ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯒꯤ ꯀꯣꯏꯂꯥꯁ ꯃꯊꯛꯇꯨꯗ ꯊꯝꯃꯤ. ꯖꯤꯇꯦꯟꯗꯨ ꯂꯝꯕꯤ ꯅꯥꯀꯟꯒꯤ ꯈꯣꯡꯕꯥꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯈꯣꯡꯕꯥꯜꯁꯦ ꯐꯖꯅꯗꯤ ꯂꯥꯎꯍꯦ. ꯀꯃꯥꯏꯅ ꯂꯥꯟꯒꯅꯤ ꯁꯤꯗꯤ? ꯍꯛꯆꯥꯡꯁꯦ ꯄꯨꯔꯒ ꯆꯣꯡꯕꯗꯤ ꯉꯝꯗꯧꯕ ꯃꯥꯟꯗꯦ." ꯃꯅꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ. "ꯊꯣꯡꯒꯨꯝꯕ ꯑꯝꯇ ꯁꯥꯗꯕꯅꯤꯅ ꯇꯧꯔꯤꯁꯤ. ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯥꯡꯁꯦ ꯊꯥꯡꯂꯒ ꯈꯣꯡꯕꯥꯜꯁꯦ ꯀꯨꯝꯂꯁꯤꯔꯣ? ꯑꯗꯨꯒ ꯈꯣꯡꯕꯥꯜꯒꯤ ꯋꯥꯡꯃꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯣꯛꯅꯕ." ꯕꯣꯅꯤꯅ ꯑꯃꯨꯛ, "ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯑꯗꯣ ꯖꯤꯇꯦꯟ, ꯅꯪ ꯍꯥꯟꯅ ꯌꯨꯝꯄꯥꯛꯁꯦ ꯄꯨꯔꯒ ꯑꯁꯤꯒꯤ ꯈꯣꯡꯕꯥꯜ ꯃꯈꯣꯡ ꯑꯁꯤꯗꯅꯦ ꯀꯣꯝ ꯑꯃ ꯇꯧꯔꯝꯃꯨ. ꯑꯩꯒ ꯃꯅꯥꯎꯒꯅꯅꯦ ꯍꯛꯆꯥꯡꯁꯦ ꯊꯥꯡꯂꯒ ꯂꯥꯛꯑꯒꯦ. ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ." ꯖꯤꯇꯦꯟꯅ ꯈꯨꯝꯃꯤ. "ꯍꯣꯏ, ꯌꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯤꯇꯦꯟꯗꯨ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯌꯣꯄꯥꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯈꯣꯡꯕꯥꯜ ꯑꯗꯨ ꯆꯣꯡꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯤ. ꯃꯅꯥꯎꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯩꯕꯝꯅꯅ ꯄꯝꯂꯒ ꯈꯣꯡꯕꯥꯜ ꯑꯗꯨ ꯀꯨꯝꯂꯛꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯕꯣꯅꯤꯅ ꯈꯣꯡꯕꯥꯜ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯒ ꯍꯛꯆꯥꯡ ꯑꯗꯨ ꯎꯞꯂꯤ. ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ. ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯖꯤꯇꯦꯟꯅ ꯀꯣꯝ ꯑꯃ ꯇꯧꯔꯤꯕꯗꯨ ꯇꯝꯅ. ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯖꯤꯇꯦꯟꯅ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯒꯗꯧꯔꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯅꯥꯎꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯀꯣꯝ ꯑꯗꯨ ꯎꯆꯤꯟꯅꯆꯤꯟꯅ ꯇꯧꯕ ꯂꯣꯏꯁꯤꯜꯂꯤ. ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯝ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯤ. ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ. ꯐꯠ ꯐꯠ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯅꯈꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ. ꯑꯗꯨꯒ ꯕꯣꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯧꯗꯣꯔꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ. ꯅꯥꯎꯕꯤꯗꯨ ꯄꯨꯔꯞ ꯇꯧꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯖꯤꯇꯦꯟꯕꯨ ꯍꯧꯗꯣꯛꯅꯅꯕ ꯍꯣꯠꯅꯩ. "ꯇꯥꯕ꯭ꯔꯣ? ꯇꯥꯃꯣꯁꯦ, ꯑꯝꯇ ꯍꯧꯒꯠꯅꯕ ꯇꯧꯕꯤꯔꯣ. ꯊꯕꯥꯗꯣ ꯉꯔꯥꯡ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯍꯧꯏ. ꯀꯅꯥꯗꯣꯅꯣ ꯑꯝꯇ ꯂꯥꯏ ꯅꯧꯅꯅꯕ ꯇꯧꯔꯨ." ꯖꯤꯇꯦꯟ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ. ꯇꯨꯝꯊꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯇꯨꯝꯊꯧ ꯌꯥꯗꯦ. ꯃꯁꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯂꯤ. ꯖꯤꯇꯦꯟ ꯃꯃꯤꯠꯇꯣ ꯇꯞꯂꯤ ꯄꯥꯡꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯃꯃꯤꯠꯇꯨꯗ ꯁꯨꯔ ꯅꯣꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ. "ꯑꯁ, ꯀꯅꯥꯗꯅꯣ ꯑꯩꯅ ꯂꯥꯏ ꯂꯧꯗꯣꯏꯁꯤꯕꯣ? ꯃꯣꯏꯒꯤ ꯃꯃꯥꯋꯣ ꯃꯄꯥꯋꯣ ꯌꯥꯝ ꯂꯩꯗꯥꯏꯅꯦ. ꯃꯣꯏ ꯊꯤꯖꯆꯅꯤ ꯀꯩꯅꯣ. ꯑꯩꯈꯣꯏꯒꯤ ꯑꯇꯇꯥꯏꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯗ꯭ꯔꯣꯏꯅ. ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯈꯔꯗꯤ ꯇꯧꯈ꯭ꯔꯦꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇ." ꯅꯥꯎꯕꯤꯅ, "ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯊꯕꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥ ꯂꯩꯔꯤꯒꯦ? ꯃꯆꯥꯅꯨꯄꯤꯗꯣ
ngarangdagi halaktre hairapau manada haphaudine moidi chikongi mapuduga nangadi khangnei rang pung kayada mahala ame pung kayada hanki ge haibana jingba singdo khara hangkhotana tawbi haijabani as ai gakda tungeba ngahak leraga hangeba hanglasu magi nupana nung ising sangda kai tumlaga laikiba aduda masu upai letraduna naubi roomda gi thokri naubine hek thokibaga jite mamitu thonglumda kirup yengi aduga mon makhadagi magi mobile ado laudana boni gi number da call tawraklami ring fana kuini chatlaba matungda boni na call receive tawrakli aduga hairaklami hello tabadu ngarangdagi halaktre haina ikada ngangnara male aigi nupina tamlakpane ingonda akoi kamai tawni hauze bodina as thabagi mama duso atomini mabu thina tawbi haidaine aikoi ni mongonda tawning batawbada magi momunung na kitawa moha lawri haikidai nangba ka hena khanjigano imong manung ne mirai birabi nupi amagi kesbu laikai mina risk lawba ngambalati aikoi da kitang hekne chingnarakpaga ne mamai duda lishing ani chapido bodan madalang singadabni tumina laikhradamni adudagidi adugidane ukta kemta matha sagano jiden paisa na ngamdaba karisu laitabani ne hawjikti jiden ngasai makai mathawai wajaram phado hawjiki boni gi wahi khara aduna mabo khaji intha hali boni tamna makatar e naksu patharoge hore nungtil aikoi dala manauga aikoi humne insang ahoba ma chaminaraga kari no do khanarsi hoi hore laknam tawragi okay thamiko dudi asana haina da boni call adu thamki numitugi numidang wairam adwaida jitendo boni khoida la ami boni gi nupi amadi makhoida thabak suduna leibi nupi aduga makhoi ahungi sak phajana sil langduna thamle chak charam daida boni jiten amadi manaw makhoi ahumdo yungi terrace mathaktuda famlaga yu thaklami manawna hairak yu do ngauri tongna jiten nangdi thaba khoiga yum thangnana leibani aduga ne makhoi imungi maramda loina khanglibaduni thababu akhoina hatokrabasu makhoi imungna ne police ta report tawre kanamtana magi maramda ne check mok lawroi haina ne nangna haibaduda akhoina su mabu hatpungamdibani lekai da ma sire haibadi kanamtana haina da banatro jitena mukhumla ami sire haibadi kanamtana haina drida hauji phawgi oinadi lekai gi mina moigi imungna ne police ta report tawna ba haida basu moya yadi hai bonina mo haireklami yarise segi wakal se yamna khanjale aikhoina mabu phumlaga thamliba mafamdo aba se konglungi pruk sobigi khongnang makhongda natro mafamdo mi pakna changdabani magi haksang aikhoina ne khongnang makhong aduda phumlami haiba kanana su khangba natiko jitena mo haireklami adudi azumbani ha parishe saksa thongnamba tawrasi aisu yumda ngana hanningi asumna hainadana makhoi ahomdo punna chaksa minarami hapta khara housingkri lekaina thabagi damakta nungaitaba poklabasu magi imung manungna tumina laikiba aduda kanana su magi damakta pambom tingba ngamkhidri sikre natragra hingli haibagi mari makong amata khangdaba magi mathau mangamsu adumak pangthokhidri nongmagi matam susum haukibana thabagi wari tamna kauthokpa haurakli miyamnasu nungthigilgi numit chap yungbagi matam adwaidani khongnag adugi makhongdani phane angangwa setpi masam makhwang yongna thadokpi phi anguba ama inba lengjumda yanthabi nupi ama tubak tasendana famlaga thamoi sokna kaptuna lerami mihoibabu asuk tamthina hoanai asuk minung sinaitana hanbiba aigi thawai haudraba haksang sibuna leiron nungda pumjin biduna tambiramle mathau magam su pangthokpidre leiram lenda tin masungamda taibang mioi laktu tin masungamda aibu kayam kuina asumna lei kwai bano he pumna makpu sembiri ba mapu
Nasada, thawna hapiro. Nasabu asuk minung silay tana. Han kibaba ko ibo, laman ko bagamanbiro. Aybo ikong ikut, chiye na punsin bido na. Mapum asinagi. Kung kang amapawut, ang dupang handalay ribase. Nasinagidi, aybo ning tamba pinabiro. Nasagi awa base, umugtadi ubiyo. Makoy gimatagdalaman ko mga manbiro. Asi haiduna tamoy sok na tingta na way na nagkaplami, thazigi thawai duna. Pumnamag po sembiriba taibang mapuma na so, ubira boyda, thazagi awabado. Magi ni haida, kana sulay traba, imong manong na pauba, hanaying bidrabi magi haksang polang ado, pang nanabag kana so lang lalang zinti bidrabi, thazagi tingta na way na na. Kappa matawado, taibang mapuma na, tabagi thawai bu, Thawzan birai. Mikup adu da thabagi thawai adu khazik mangal lakpagum da tawrik lami. Masa pumba phazin pun sinduna thamlamba. Sak udraba thawri kongoi adu tapna tapna. Mahagi masadagi mangkri. Lengba ot pangam da leiramba magi thawai adu lengba ot pangam lakli. Thaba ngaknadu na magi akuiba da yinglak lami. Khongnang pambi adugi matonda phaizom setpa kuyek yetpa. Lengyan pi anguba ama yanba nupa ahal amage saktamna mangonda thawzan pirak pagumna nungsina yenglambado thabagi thawai aduna urami. Mikup kharaki matung ahal adugi saktam adusu tapna tapna mamis thamkri. Mina uba mafamdagi mangkri. Thabagi thawai adusu phamlambadagi hawgalaktuna akoibaduda asumna chetli. Mangonda fajan pun sinba amta leitre khanglakli hauzikti. Mana chatningwa mafamda chatpa yarani. Mabu minung silay tana hatkiba, makoy uhungi matagda laman kumba yarani kanbada. Thaba, kakna makol hauna, thawai tana noglai. Thawagi nokpagi konjal aduna, nongdol atya fauna ninbagum na tawki. Khongnang pambi adugi khara chatlaga layba, labuk adomda, labuk kumli binupising ado asam na haini. Kaino huziki makol dubo. Nupi ama na nokpagi makol lantrane. Nupi ama na amo. Ay so hagi tawrini, yam na hauna tadro. Ha, tuga chungi daidi. Somdane khul macha ama tari siday oiranganida. Natraga na to palawfam daga thabak subi nupi singa. Makoy masen phagi tawnaraga nokpo oirangani. Nupi ama na amo. Ay di khongnang makhong asomdagi oina tai ko khonjel do. Asam na makoy masel do, ngagna do na layhawi. Thabagi khonjel adugi maramda. Mathangi ayuki numidangni. Manaw du chak tuklaga aswai phaw walking sum chatlubani mamanaba single loinana. Mamanaba sing adu de lehauri manaw matumta makhoi gi leirak adu da changlaklami. Nong mangli tawba adu da leirak tu mi kana su chatna khidri itag tagli. Musi ngali ba strip lem gi mangal adu da isai ama son thagna rangang duna asum na sakla ami. Mana asum isai ngangli ba adu da Tantha chanana nupi amagi nungshiraba khonjal na isay nganglakpagumna magi manakongda amuk muksuson thangna na taray. Madudagi mari isay nganglamba ado amuk lepi. Adu kanda nupi adugi khonjal adu so amuk lepki. Manaw na amuk isay ngangba kanda nupi adugi khonjal ado amuk hekta tari. Magi wakal na oirabay kanda na manaw adumak isay adu nganglado na lakli. Thoy na khanjaludri nupi adugi khonjal adugi maramda. Makoygi yumyogudaba thongal ahum uhalingai adu kandadi magi nakungda takiba nupi adugi khonjal amana matungdagi kawra ami. Manaw chatlambadu sab lepi aduga matung onduni yenglakpada kana sulayramdari mafam aduda. Wakal na oiraboy khalladuna amuk chetpa hawi. Khongthang ahumari hek thangba hawbaga. Amuk su kawra lami. Handamukti khazik khonjal hauna. Manaw amuk susab leptuna tung onduni yengba matamda uri handakti. Nupi ama khara laptak na magi manaktam na lakliba adu. Street light aduda. Kai henangan manatapani na nupi adugi masak laksan badi ngamdri. Adubu nupi adugi pibam adu manahana kadaydo maukibagum na tawri. Manaw mikup aduda khali. Kana warizano ay minga ko lise. Ay masakang mamili oido ni se. Manaw sukumi nupi adu tananaba. O kanano sombo.
Ai tanaraklidubo kari leirage. Nupi aduna nang mali na kaurakpani. Mana adu magliptuna lay mafam aduda nupi adubu ngayduna. Nupi adu khongthang tapna tapna thangduna magi manak tamna changsila ami. Adubu manawgi mitadi nupi adu machi sungleng leng da bugumna magi manakti suyoyo silakti. Hadakti manaw adu sauning boy kay boy nupi adu ki manak tanna gam changsila ami. Ngasay mana laptang no ukiba nupi adu di. Nagsilak pa mikuptadi phibam khazik kai bagumna tawramli. Setliba panik laikhoy yamna tayri. Suru su nairi. Aduga lengzumda yaliba inalfi adusu khazik segairi. Matpusu amotli. Aduba manaw changsinbadi leplamdi nupi adugi manakta. Nupi adugi mang oina manawdo leptuna hangi. Kanano nangbo? Ekoy layrakta laybro. Nang hana ukigumdi tawri. Kaida ukibano haibadi laksan mangamdri. Nupi adu mamay non tharap tawna leptuna layrami. Pakhumdi pirakti. Manaw na hanglibado mangonda natago. Mana pakum sungpi piraktaba amadi magi maong mataw aduda khazik hainadraduna manawsu mamaydo hutlayduna gamgan chupa hawi mayumlomda. Nupani haizabagi wani manaw kiri bari amam athengda asomna masak khangdabi nupi thengna bagasi. Manawdo khonglay thuna sumlakpana makoygi thongal yaurakadawri. Tanjaduda karigumba posak amana makhongda thengzinduna khudi thizili. Ma tuba makti tu haudri. Manaw ki makhong mayada makhada fat yengthai. Ising la karino khangdaba mahi ama sangna chentharaduna leiramba aduda mana uri. Chentharak iba mahi adu kadaidagino haina yenglakpa matamda lairak adugi matai waida napi khira hauriba adomdagi oirami. Mafam adu strip light ki maingal phangdabana khazik mami. Sagumba ama soktuna tariga leiba oirangani khana manaw adu magi phone ki flashlight adu thanduna mahi ama chentharak liba maikai adomda changsili. Manaw ki mamit magna uri hauzikti nupi ama ki haksang taduna leiramliba adu lambi matai aduda upsinduna tarambani. I aduna nupi adugi makuk aduwaidagi chentharakpa oirami. Manaw pakhatpa amadi khangba amaga loinena haksang adu magi makhong aduna khazik illi. Aduga nupi adu mana masak khangmami oiramgodra khanna nupi adugi mamai adu fat lomda onsilami. Nupi adu masadusu hek laithorakpaga mamitu fat panglai. Aduga magi musan muriba mamit aniduna mangonda yenglaga nokminumi tawrakpa aduda manaw khangprek khangna tunglumda fat halli. Nupi aduna setliba phizol aduda khangli. Hauzik waida bana ukhibi nupi aduni haiba. Manaw lawai luton samdo chap yungli. Nupi aduna hana yengamda makoygi thongalomda khonglei thuna chensingi taw. Adubu khanghauduna magi oi thangma makhong khomit aduda kanagumba amana makut aduna tap pairaga pharaklami. Manaw masagi makhong aduda yang yengthai. Ihing na hing sarba khut amana magi makhongda yanduna leirami. Aduga khut adu tapna asum thangalakpana magi ruma padu yoksidakli. Handakti manaw magi makhong atopa aduna khut aduda nesilaga magi makhong namado pairak liba adu thadoknanaba hotni. Adubu hena kanna paisilai khut aduna manaw sukana nesinanabadi hotnai. Thangnaba mikupta makhut adu magi makhongdagi phat thadoki. Manaw handakti khonglei thuna chensilagi khanna mamaido fat nong khalakpada hauzikti nupigi adumak nomi tawduna magi mamangda leplaga mangonda yengduna leirami. Manaw du kanna lawi. Ima aibong dekan bio. Manaw matung lomda khongfom halli. Lawbu lepti nupi aduso magi manaktamna sumsum changsila ami. Mana lawbada tariduna manang nakpada yum adudagi moi kheret tholaklami. Lairik adomda manaw na lambi adugi matayda masamana ipapha mamit kado lawthoklaga leplaga leibado ubada yum adudagi thorakliba miyoisting ado magi manakta changsila ami. Matam aduda manawgi mitta ukriba satam aduso adumak mangkri magi mamit aniduna uba phangkhidri. Mathangi numitni ditondo magi ka adugi famungda famlaga ungli. Manawna phone adu tawraktuna mangonda tamlaliba ngarang tamna khibagi akiba thodok adugi maramda masana laluraba oibana pangpada pakhatjarabani jitinsu.
Mana adumna leiringai magi nupi naubiso ka aduda sanglalami aduga magi nakanda famduna haireklami. Ngarangdi dum jasakhido aikhoida laambani tamaga wari sananinge hairami. Jiten matha sana sordo amburak sangna honto ami. As kaigino moina aiga wari sananing luduna. Thabagi matangi natradi kaigi oidoino moisu nungairamaloy sum kushilakpasida. Jitena moigi machanupido aina question senabro moina ingoda hangiduba masado apukpi nate haidana sanga thadokpadona itha thadoli aduga suiraklakandana ingonda da tainai se kaigino sufam na fum khangdadana leibaduda aina sikolada pusalaga thabak sonkiba natro nawbina amuk khomla ami nangonda chaigingangi haiduna lakpa natiye tamo som nangna moigi chekongi mapuduga ne khangna ba haibado oirabani ne langla langjin thiba pambagi oirambasu yai Jiten do khangsau saugalai yare na musu ai magi maramdane khangde haidi khangde ai kanana jaga sum hangnar haina rugadro kai kanana ba jaga sum hainaraga asi haidira jiten do fuk hawgalaga ka adudagi parfrap thoki khulgi sidai da leiba Bender amagi manungdani Jitendo matom tangairi yu thakliba manungduda famlamba atai mioi singdu soloina hanakri pung thenjelakpa aduda Bender phambinupi adun hairaknami Jiten nangso hanana batawrodana itai masu thonglona na batawregi pungse tara kadawri Jiten yu kai sungawba oidri wakhal wamanbagi aduk thakliba haiduni sor amurak sangna hondolaga khumla ami hoi daima aigi kya targi taima chama tari Jiten phamlambadagi hawgatuna magi khungraugi pocket maningdagi lupa chama sapi ama lakthoraktuna nupiduda pirami aduga maso adumak tholakli Bender adudagi Bender duga makhoigi yumga kaisu yamna laknaba oidri Bender adugi leirak mari muktang chatlaga makhoigi leirak yogadoini wakhal mon khana sum lakpana Moigi leirak yogadaba leirak amakhakta ngaistalakli mana sumamai non therap chatlingai magi ye thangba manakung aduda ikhang khanghaudana sonthangnana hairaknami chirol oina nupi amagi nungshiraba khonjalda aibu ningsinglibra Jiten chalambadu khanglip lepi aduga magi nakanda yingtho ikana suleiramdi mafam aduda ngasai manawna phone da tamlakhiba maonda thokhiba haiba thodok adu pangning ningsingla ami Jiten Pantharabadi khudong thiba taragani khandana mamai adu hutleiduna parprap lai makhoigi leirak adomda tanjaduda amukso magi matung oina miyoi ama inarakpagi maongda khungthang makhol ama taraklami Jiten hena kankhana satli khungthang makhol aduso hena kankhala ami masidi yaroi khanduna Jiten oina dum chelage khanduna chelai hek tobaga magi makhut oigi khudang adu kanaguma miyoi amana khangpha pharaklami Jiten lawai ludol adu samga chap yungkri mamai tapna leithoroktuna masagi khudang adudi yangjai itha thajadana khudang adu taibang miyoiba amagi khudang oirami sor chaning tan hondoke tawringai magi mamanaba amagi khonjal na hairaklami tungdagi koino kono chelidubo mina kobuga tadimi Jiten hairaklami as airi kana oiraboi khanane pakhalure aduini asi haidina Jiten magi mamanaba aduda fatying thodukpani mamai kongrokba masam mamai tangkhai ama khumjinba mamina mushinbuba naton su ikai raba chimbal so shigai raba nupi amagi mai thongna nokmi tawna mangoda yengduna lairamba aduda Jiten do khanglaw lawduna sengi tawi adubu nupi aduna adumak magi khudang adu paiduna leikhibana senba ngamdra Jiten mamitagi mapi taba makai nupi aduna magi makut paisinliba adu sadoklaga chinina ba hotni magi ariba thongna putoktuna adubo magi pangal thongna arimbada taki thangnaba mikupta magi makuta pairamba aduso phat thadoratli tanja aduda lauduna Jiten do khonglei thuna yamna yangna selakli tungda hanna yegramda makoigi leirak mapa adu yaurakladuna leiraktuda chinsinge hek tawbaga magi mamang khitang chathoklaga phare angang ba setpi phi angoba yanbi nupi ama tapli na chatliba adu amo hek Jiten ururi leirak aduda ma nataba atopa mi amasu
Chatli khanduna Jiten masadagi akibado khajik mangki wakal khajik yang thoi nupi adugi manakta asum changsala ami aduga nupi aduga khongthang banana thangduna mana wari saba haureklami itay mabu kadai da satlubuno athingba sidana tumta nupi adu khumdi adu maksali Jiten hadakti phalap tawna amutang nupi aduda yenglamlaga makha tareklami aisu thaba ma chatlubani kitang thengdokre ado itay mase kanagi imungim oidoino ai amuk phawdi udriba male aikhoi leiraktagi oidoiro nupi ado hadakti sonthangna tapna khumi thaba ming adu palakpada Jitendo chatibadu chaplepi aduga nupi aduda kini yenglaga tunglomda sumsum halli mihol dangdang songkhalai tasengna ma ngasi sida siraboina khalli mami mana chap yumkri wakhal amata ne tana khanba ngamdri nupi adu su satlamadu lekri aduga masadadi karimta mase lengda mangak tutang matung lomda onthoreklega Jitenda yengla ami ngasai mana ukriba maithung adu magni mamai nakan nama masamda khomjili ayengbada yamna hangoiba saktam oina tawi nupi dana no fet tawrakpa aduda Jiten mamai adu leiduda yamna yangna senthoki leirak adudagi adubu magi hek mama magdada nupi adu amuk leptuna leiramba aduda Jiten khangprek khangna leptuna akoibudu yengi karomda chinsigi chenfam khangdraduna leiribani nupi aduge saktam na mabu maikai khuding thattuna thambagumda tawriba aduda ma wakhal khanfam khangdraduna makut ani changna manakong adu mensilaga amuktang kanna laurai tanja adu magdada Jiten gi lengzumda makut amana thak tharakpa aduda ma khangprek khangna chongkhalagi mamli tawba madak aduda wangtak tawba miyoi amagi saktamna aduk nakna leplamba aduda ma adumak leimaida haithaduna tuthakri mathangi numitki ayukni Jiten agyan tarakpada ma masagi phamungda tumduna leirami phuk hawgatuna magi akoibada kuyeng yengi matau kiramna ma yum asida yorakhibano laksenwa ngamdri Jitengi nupibo koraklami Naubi su taraduna changla room aduda kai haige adu kanakta kauridubo kaigino ai ngaram pung kya da yum yorke yudo tattai thaksilabani ne kemta khanglamaroi ne ho ngarang numidang athengbada makharongi ne bungona mamanabagi lohongba yawro halakpada nang do leirakta koilau laur leiramena thengnei masu changsilaga yengba jani aduda nangse koilau lauraga leiramena leimaida pop taraga tukhi aduga mana yum phawba thinbirakli ne nang aduna lamtrabadine yumda yorokpa kai Jiten mamitamna ushili ngarangi thodosing ado amamamta oina loina ningsingla ami masado akibatana yongkri aranba thabak tawrubana magi nupi amadi imong manungda so haidok pangamdri aduna masama tonta akibado khangzaduna leikri kayam kuina bulotuna leikini kayam kuina asam akiba thodosing ado mayokna duna leikini thokliba thodosing asi mama tomtana aduma thengna bangam khidra kanagi mateng buno mano nirugadaba numitugi nungthildo manau boni amade Jiten makoi ahumdo fonda fazina kuinadi wari sanai manau amade Jiten makoi anira thokiba kiraba thodosing ado boni da liduna khangali boni su laluraba kobana akiba thodosing ado magi saruk soidana yorakkani masana khangjari magi saruk yoroktrigai afaba amaibi ama tana hod bana chungani khalladuna bonina asamna hairaknami makoi anida farese hawkre aigoi mangondage lapna leitaba yadabadi amoramda madi thawai ni sakti leiraba thawai aduga aikoina achamba ichamchamba taibang miyoiba maga aikoiga lamba tawge hairabadi afaba amaibi singine mateng loba tai madu natragadine mana aikoibu irai laina ne maithiba piba ngamkhini manauna hairaknami aina khangba amaiba aiba amadi lei khairaudugine mamangda aikoigi inkolda fadaba lai lerambadagine tanthokpa adagi leimang khaidokpa mana loi tawi yamna haiba maibani Jitena aikoina tawkhiba thabak singduga mana matingbiu pangbiu yagadro manawda khumbi kaidawi yarodoido husing matamda paisa nangamdaba kari leigi
Bonina. Farese, adoidi hayengmak, aikoi magi manakta chatnaba tawse. Pung mapan adaida aikoi da law, nabani. Adugana aigi garida pulap charase. Makoi aniduso hoi adum hainari. Mathangi numittu numidangni. Mapan thokpa kizabana zitengam naugado masa masagi mayumdagi hendokna khidri adubu taibang mapu mana 1000 pikraba thawai mana kupsen senaraknabada yum adugi mapal fana thoktrabasu kanaba kayammu phanggadoriba sak toklaba adwaida manaudu kisandagi tholaklami aduga magi room da sanglakni masama u fresh oithoke haina kudai ama hongdoklaba tawringi magi room aduda attach thoba washroom adumdagi tap dagi ising thadokpagi makhol ama taraklami Manaw ngaksanada yengi washroom gi maikei adumda aduga towel ama paiduna washroom aduda sangduna yengba matamdadi wash basin ama leiriba adugi tap adu matomta thajaduna leiramli madudagi tarakliba ising adusu ngan makhaiga manadaba maongda machu du ngangtak toba oina magi mamita ui Manaw tap adugi manakta sangsile aduga tarakliba ising adu muthatuna makutuna yaduna yengba matamdadi karisu tawramdi magi wakhalna oirabai khanduna tap adu fat leisale aduga sawar adu thaduna masapumba ising sotlali adugi matungda sampu bottle adu laudana makuta sampu khara haplaga makokta kana tumlingai ikang khanguduna sawargi ising adu khanglep lepki Manaw mamaidi kongol ngakta ngairibani aduna makutna tapna lamduna sawargi ising ado amuk thai second kharagi matungda ising ado amuk fatmutki masamatomta handati manawdu khajik sauningba phaurakli nakanda yankhiba tawel ado lamgi tawi aduga mamai adu fatle thuraklaga yenglakpada matam adudadi magi hek mitmangmaktuda thabagi thawai adu sakpham kairaba maithong aduda loinana phamlaga mangonda nokmi yengduna lerami Manaw khangprek khangna fuk hogatli aduga washroom gi thong lumda changsendana thong adu hangdokna na ba hotni aduba thong adudi mapandagi lok tawkhraba mali manawna hangdokpa ngamdri manaw kana mamabu kowi ima thong hangwa ima aduba manawna koriba adu kanana sutabi khidri thabagi thawai adusu phamsit situna manawgi manaktamna sumsum tabli changsila ami simbal da nokliba minok aduna hena akiba oheli manaw kapanatana upai leramdi nupi adana manakta sum changsilakpada karamna nanthokani khangdaba awaba ama ui tanja aduda uraklambi magi nakal oiramna leiriba wifer ado manawna wifer ado makutuda lamduna lawi aduga thabagi thawai aduba hanjin makokta thomi China kai sok phawdabagumna masada karisu soktabagumna thabagi thawai adudi adumak nomi tawi magi manakta sulip tabli changsin balep lamdi thawai aduna magi mamai aduaida fanchong silake tawbaga aduaidani washroom gi thong adu mapandagi fatlawna hangdurakpadu manawgi mamana thong adu hangdurakpa matamda uri manawna wifi ama pairaga sab yungna leptuna leiramliba adu masagi mataw aduda mamana hangi Kaidawragini nangbu koilaw dubo pakhatana chenshila ibanine imadi Manaw masai makai gyan mangna leirubagum hausiktada gyan laki mamito fatfat anirak kuptuna mamada yengduna hangla ami washroom gi thongdo lolambro ima mamana khumi nangna manungda leiraga kanana mapanagi thong thingdoribano wifi aduna kaidawriba mana wifi ado fathadoi mamaduna amuk makhatara ami Nasado gyana mo mangira kino matawina Khoizu leikhamne amta okthokna na batawsi ase haidana mama aduna washroom dagi thokhige tawi manawsu nang horaroi matagumna fat haidaklami aiga thokminarasi ma ai khudai do hongdoklaga loiri aiga thosiba ase haidana manaw magi khudai adu fat hongdokli aduga mamagi matung iraduna thokhige tawi manawna makhongna ma hek thangba hobaga karigumba Chanap sanwat lauba mahi amada nesen bagumna tawba aduda fat makhadi yingthai matam aduda uraklami washroom gi floor aduda ina pungang ngangduna leramliba ado manaw khangprek khangna law ima
Magi mamadusu washroom ki thongzil adomdagi matungdu fat onthoktu ni yengla ami. Kaidawrage mi nangba? Manawdu makhuduna makhada thillaga pakhana mamada tammi. Ingok ngairi. Mamasu washroom ki floor adudi yengthai adabu mana yengba matamdadi karisu tawdi. Kadaidagi ino mi nangba? Kemta laitribasidi. Mamagi pakhumadu tabada manawsu phat makhada yengi. Angakpa matawni. Hausita ina punghang khiba ado hausiti karisu tawrumdri. Thokliba thaudosing asida manaw aduki mate kiri. Kuina panthaduna lainingdraduna mana hana paraprak thoki washroom adudagi. Mama adusu round oina amuktang washroom duda yenglamnaga thokri. Thabagi thawai aduna washroom gi saizin aduda makhong sangna yanthrega phamhauriba ado mama dunadi ukhidri. Mathangi numit ki ayuktani haina khibagi matung ina jitenga manawga dusu boni khoida lagli aduga makoi ahum punna boni gi gari da kairaw tamna laami makoina ngarang haina khiba amaibi adugi yumda manawdi hana amurak anirak satluraba oibana amaibi adugi thongal adu sinphapuri gari adu somang tamna thawzila ami somang aduda khamlaga manungdagi makoi ahum du kumtharak lami gari khamagi makhol tabada imungdagi laisabi macha ama thoraktuna hangi kaka kanauna kadabano manawna khumi abok lairik bu laikhibro laisabi masaduna abokti laisangnomda laikhibani tu asongi pukri ama lairise asigi manaktani manawna hairak-lami hoi aikoi janglurage dudi asomna laisabi masaduna hairakpadagi makoi ahumdu laisang tamna laami makoina laisang adu yausalakpaga lairikna laisang adudagi tholakpaga mapa hek sanana thengnari makoi hongi masa hek ubaga lairiktu tu khyawlauna chungki sor tanik holi thangnaba mikupta mamit tapna ushilaga sor sangna hondoktuna machinda sol hayom nazana naisingbo tekta kaidaba pinhabiyuko asi haiduna mabukningda sor adu saningtana hontansi lairi aduga lagliba nupa ahumduda dowi nomi tawna yengzai manawna hairak-lami abok lari oibirabra mahanine ibungo kari hangi nakoibu ai unaba laklibro manawna khumi abuka ruba wa khara tanazagina lakpanebo lairikna laisang adugi nakal oirapna tapthoklaba sangoi gomba aduda phak ama tharduna hairak-lami sese sedana hana phamu aduga apuka fazana wari sasi asi haiduna lairikna tongana mora amada phongkhri aduga nupa ahum aduna phak aduda famhali lairikna hangla ami nakhoibu kari mingkauge kari lamdagino manawre khomi aigina manaw kawi abo laifamna yaripukdagini magina jiten kawi wangbaldagini aduga magina boni kawi thawaldagini aboka wari khara tananingduna sumlaksabani lairikna hayuni aina khoina hanglanglibado koithoktrabasu adum hayu abo sumdawbani asi haidana banawna wari pumba lairikta loina lithoklami wari adu taba loirakpada lairikto tapna soli is ludawrida tawribasidi manaw amadi jitena thengnakiba thodosing amadi matau karamna makoi ahumna thababu hatki haibara singba wari sing ado amata chithadaba loinaba makai manawna wari ado liduna khanghalami laibak thiraba thodok ado thokadaba numitu thabado sekol da thabak chatnaba haiduna loshilami phane angangba ama setli aduga phi amuba pitak toba amasu lengjumdi yali mana horen thabak subada sekadaba mafi marol sing ado polythene bag amada hapchilingai tanja aduda sakhi changaktuna hairak-lami ibe madi saksunaga phajabanina sakthibina ma aina haidui wase ha nadaga taningoine thabadu polythene bag adu makhutuna sena paisinduna hangla ami kaiwano ima adum haibiyo sakhina hairak-lami ha karibo inige imung asida akhoi hum khakta leibani chengna kadai dega sari maina masingna kanadagi paisana leiri kemta khangba jana te do nangdi sana tanma paisaduna naralni oinaba aduk thamli aina phi khare tek sabajinadi imung puba ngamdrabado
Leminaba haibado oirabanina ne khara thangja buja tause haibagi wan yaningdragani yaningde ko khairo hanjen hanjen hainingde aisu thaba tamda khumi ai horen mahazondagi paisa khara laurakpa yabri yengi ima mamang thagi phangba paisa dusu mahamaki sogi thagi sendoi hunkibada amta lemhaudri handakti ai kari no upai khara yenglagi sakina amo hoi kari no tawba yaba khara ne thiro hauzik chenki zidane lupa kaya yauri nasana adum bab taro karigumba nangna ne aikhoida pulap amma phau sinaningdredana nang tongana kadaidano manai jakro mirem thakpadi ne aikhoidi ngamoi wa do hairam laga saki thokri ka adudagi thaba sor apurak sangna hontoi aduga mana pugadaba pochai sing adu pairaduna masu kadagi thorakli aduga mangon kumthaduna thongalomda thokri khongna satpada pungkhai mukki sangadaba mafam oigani thabana makhoi yumdagi mana thabak soriba chekol adu yonanaba satpada sekol adu yoraduna mafi hongli aduga mayamgi thabak sufam adomda laktuna masado thabak suba hokri somda saboni ado manawga loinana chekol adu yangsanbala ami gari thona bonina hairak lami manawda nasanthi ani masakari ko fozam to thaba awaba fara surasune fazaba suan hande wani karino khangdip ko fozam aine ganu pi thiramdrudi mase khudakta loshin ba yarabe adu oireso atomi phawdi heningi khalli natragana ahing amakhakta oiresune maigi oidaba yadi manawna amo khamla ami ai sunga hanungma ma chatlubadudane hayapti ure filamgi heroni ga dile horida bonina bo atune udini magi masang matau du ubada ngawrida nupa ga dile tida adoboni hosiki thaba hairiba nupi do jotin khoiga yumthang ni haidaine mana hairak padaina tro nupi aduna noige sekona thabuk suba lakhibado bonina mane jitena hairak padai aina thabuk suba hawan lakhibani amarom da hairadi thabase aigi lamandi toli bazani adumnani aina mase ahing amakhakta oirasu aigi oidaba yade haina moduda mana aigi laman singba sakadoini wari singado haina boni jimbalado akhaba mino amano fit torak lami mana thababu nungsiba poklubagi nati thabagi masang mata urubada kalakpa khambanba pokpagumna magi oidaba yade haiba wakal ama chelibani bonina amusu makatarak lami ahini thabada mamangdane hanjin ingik api khrabani khanglibra khangsin adrera khangde ekta tumina lekhiba madi machil makna sune haikhre mase aigi nupi atombi oirasi yumda nungaina thambigena makutta hamlaga pizage haina madugi anam kanbi thabado sika angkhangdane hekta yadimi manaw suboni ki wada da muna tari karigamba idea ama makokta lakpagumna khangai hairak lami manawna horen sujidenga punna chaksa si haikibani adugi chance to lorega phara saibra kamdongno phadoriba maram ama natraga ama thiraga thababune khasik thengthanaba lehelasi atai thabuk suba mi khaina lona chitkragane madugi tanja to lodana mabu nangi ohenba yai kaino chekona duaida yum amata sulaiti karamtana khangloi karamtana tarui sangs manghanbadi pamdra aidi bonisung he wakal khali kona thangdama su mabuk ningda olagli manawna hairiba adumak thabak oina pangthoklagi khalli samda thabak mafamdani thabaga atai nupi kheregana punna thabak sominari ngai second chekon adugi manungda kar ama yangna thauzila ami aduga gari edu khamdana manungdagi boni amadi manaw kumtharak lami makhoi ani do ubada thabak subi nupi amana asumna hairak lami laitu ada asigi saknuk sida manpa anese chekon asigi mapugo oiramagi phabani aduna namludrine na hanane mamaisida kupaksna on thaba yarabani nupi amana mo haigumdana masigi boni haiba angangse onthokna nungsikidri wangang sangang na maron ama ludriba khondanaga haudriba asana makoi singa do boni gi maramda juja tawduna jibon wari sanaki
Sondar Bonis to Manawa Luinina, Kangpoksang Amaleriba Adonda Lactuna, Pumleri. Bonina Magi phone at the Lototuna Zitenda call Tawi. Call the receipt or the Zitena, Asunda Kandaki Hedek Lami. THAWAI. A coistic on the lady. Nang free already acting loudana. Manaus Yauri, Kagumba, Aruba Kra, Tanada Bayadri. THOIBI, a Rusagitori. Asilorica, Patlusilagalagi. Hoi, Tamiko Dudi. Asam na haina na call to Tamkri. Pungkai Amamuki, Matung. Jitensu, Jekon Aduda Lactuna, Makui Humpuna, Kangpoksang Aduda Famlaga Aron Wari Karisanerme. Zitin Hireklami. As Adubu, Kamania Aduno. Queen Mutang Hibada Tabanane, Yareklabadifai, Aduna Tradi Mayam the Kamara Uludro. Manauna Ama. Maram Amatanaraga, Amatirasi, Hosipung Anitaridana. Pung Mangada, Makui Tabak Loidro. Pung Manga hit Tarpa Duidane. Kari Haiba Yabakra, I'd Hazelagaloida. Bonidong as I'm a kaidi to mean a little bataki, house it the Hireklami. Zidane, Nangdi Makoki Mabung sing, talk libani. Nangna Hirati, Mayarak Pasuyai. Horen Tabak Loirak by the at the Widane. Masu see the Goshilo. Arubawa Amakanasi Haidunane. Ma Soidan Yarkani. Ziten Wakaldu Ningsing Mangjing Tawi. Hoi haina, laina yatupangam lamdi. Aduga amaram da amuso, ma bonaki laman kaya amato libani. Magi waraba siraba matam da bonina, mating tawra kibani. Mayam ado nang sangla ami, zidin na tamna. Hoi, ay mabo, gamdana nang ginanagta purok lagi boni. Tabag loirak pa aduay dani, tabag subagi. Layra mamiyam dusdi, loy na mayum dahanagri. Tabadi, lay thado na lehori. Nasai mama sakina hairakkiba wa adugi matung inna. Tabana, magi mafi hapa polythene ado bag ado paidana. Kirup yenglaga kangpoksang adom da laklibado uraduna zitena mabu kauraknami. Thaba khomi. Taziten, thengnaba yam phari. Aisu waham ta haudokpa ngamda leiramini. Zitena, kaiwano hayudana. Mahazondagi paisa khara lawba yagadra ahi khusumundudagi yumda asinba ama yauduna tawbani jiken ama kokta idea ama latni sangs fazaba ama leiri khanduna haireklami yani ke giar doino asigi manungda jangsilao boni hoisune lehobani aikoi ani jangna hairagane loiri ma soidana pirakani da asi haidra jitena thabado khangpoksang manungda pusala ami Makui ani changnapada ubada boniga manawgaju haugalai. Zitena arthra puba miyeng ama mamanaba ani do yengi. Miyeng aduge arthra mamanaba ani do sukhang bangamli. Boni nanguda wamta hainingi lakning thabase. Boni do yamna fava sadana kumla ami. Kaiwano hayudana isalgibo koi mayam ladisti. Thabana hairaknami. Ibung aido aigi kusumaldo kharamadi kitang advance oina bibi bayagadana hangi tawjabani yamda problem ama thokpagi upai lemandadana ibungda haijarakpani bonina khumi nangi hana hek pirubadane labor ataina sto hek to hamatak thanglakadoini do ado fari ai nangi do hana khara pithoknana batawragi hausiti paisa yarokti jitenda ATM card pikhragi mana lauthoklaga seasonal seside Aikoigi Sijina Basune, Krapuro Nanga. Asi had an ATM card at the Bonida Zotinda Piri. Zitensto card at the Losele Aduga, Taba the Heraglami. You have the Ngaram Kotaba, I fat halaki. Asi haram like a proper tokri zidin, Mafam Adudagi. Taba, Heidi Hainedi, Boniadu, Aduba Paisaduki Kalagama Adumak, late Hawi. Panating leba. Pung tari helak laba adu fawba zitel halak taba aduda thaba masado aduki matik lang taknari maraw so phone aduda kanagano ori sanaduna mapanda thoki khangpoksang aduda boniga thabaga dangli hewi boni na mangonda nokbinu mitongna hutuna yenglipa miing aduda thaba hainadraduna khangpoksang adudagi thoki ge tawi adubudu bonina magi khudang ta phaduna khami kaidro thabana bonigi makhut adu fat kanthoi Ay mapanda lagi.
ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯏ ꯍꯟꯗꯛꯇꯤ ꯕꯣꯅꯤꯅ ꯊꯕꯥꯒꯤ ꯃꯃꯥꯡꯗ ꯖꯞ ꯂꯦꯞꯁꯤꯟꯗꯨꯅ ꯆꯤꯃꯥꯜ ꯆꯤꯂꯞ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯃꯗꯨꯗ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯊꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯅꯤꯅ ꯊꯕꯥꯒꯤ ꯃꯐꯤ ꯑꯗꯨ ꯂꯥꯝꯒꯦ ꯇꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯕꯥꯅ ꯕꯣꯅꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯐꯥꯛꯅ ꯁꯥꯄꯨ ꯀꯟꯅ ꯊꯥꯔꯛꯏ ꯃꯤꯐꯠꯇ ꯅꯪꯒꯨꯝꯕ ꯇꯝꯊꯤꯔꯕ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤꯔꯥ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯏꯖꯠ ꯑꯩꯅ ꯊꯥꯒꯅꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯩꯒꯤ ꯏꯖꯠ ꯁꯤꯟꯅꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯏ ꯍꯟꯗꯛꯇꯤ ꯕꯣꯅꯤꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯊꯕꯥꯕꯨ ꯐꯛꯂꯥꯡ ꯑꯗꯨꯅ ꯅꯝꯁꯤꯟꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯖꯤꯛ ꯃꯨꯛꯅꯔꯛꯏ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯕꯥꯗꯨ ꯕꯣꯅꯤꯒꯤ ꯃꯈꯨꯠ ꯃꯌꯥ ꯑꯗꯨꯅ ꯀꯟꯅ ꯃꯌꯥꯅ ꯆꯤꯛꯂꯛꯏ ꯕꯣꯅꯤꯁꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯦꯛ ꯃꯆꯦꯠ ꯑꯃꯅ ꯊꯕꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯃꯤ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯟꯈꯤꯕꯅ ꯊꯕꯥ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯏ ꯃꯀꯣꯛꯇꯒꯤ ꯊꯣꯔꯛꯄ ꯏꯗꯨꯅ ꯂꯩꯃꯥꯏ ꯌꯧꯅ ꯆꯦꯟꯊꯔꯛꯄ ꯑꯗꯨꯗ ꯊꯕꯥ ꯄꯥꯈꯠꯄꯅ ꯀꯤꯖꯕꯅ ꯑꯅꯤ ꯄꯨꯟꯈ꯭ꯔꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯗꯨꯅ ꯕꯣꯅꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯕꯣꯅꯤ ꯑꯗꯨꯃꯛ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯊꯕꯥ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯐꯠꯇ ꯍꯤꯡꯁꯥꯕ ꯅꯆꯟꯒꯨꯝꯕꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯎꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯊꯕꯥꯒꯤ ꯃꯈꯣꯛꯇꯒꯤ ꯏ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯈꯖꯤꯛ ꯄꯥꯈꯠꯂꯤ ꯕꯣꯅꯤꯅ ꯃꯅꯥꯎꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯥꯎ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯇꯕ ꯌꯥꯗꯦ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯥꯏꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯎꯁꯨ ꯃꯥꯒꯤ ꯆꯥꯟꯁ ꯂꯧꯔꯨꯔꯒꯦ ꯈꯟꯅ ꯊꯕꯥꯕꯨ ꯃꯈꯨꯠ ꯑꯅꯤ ꯄꯨꯟꯁꯤꯜꯂꯤ ꯃꯁꯥꯗꯒꯤ ꯏ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤꯕꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯊꯕꯥꯗꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯕ ꯊꯕꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯤꯠꯁꯨ ꯂꯥꯛꯂꯤ ꯊꯕꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯖꯤꯠ ꯄꯥꯈꯠꯅ ꯍꯪꯉꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯅꯥꯎꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯃꯤ ꯅꯪꯒꯤ ꯁꯔꯨꯛ ꯂꯧꯔꯣꯗꯅ ꯖꯤꯇꯦꯟ ꯐꯖꯕ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦ ꯂꯧꯔꯣ ꯅꯪꯒꯤ ꯁꯔꯨꯛ ꯊꯕꯥ ꯃꯁꯥꯗꯨ ꯑꯃꯨꯛ ꯂꯦꯡꯕ ꯍꯧꯔꯛꯏ ꯃꯃꯤꯠꯇꯨ ꯈꯥꯅ ꯕꯣꯅꯤꯒ ꯃꯅꯥꯎꯗꯒꯁꯨ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯅꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯏ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯗ ꯎꯠꯂꯛꯀꯅꯨ ꯑꯋꯥꯐꯝꯗ ꯇꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯥ ꯑꯗꯨꯃꯛ ꯑꯅꯝ ꯀꯟꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯕꯣꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯤꯟꯕ ꯀꯥꯎꯕ ꯇꯧꯈꯤ ꯖꯤꯇꯦꯟ ꯈꯝꯗꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯊꯕꯥꯒꯤ ꯐꯤ ꯊꯣꯡꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯤꯇꯥꯈ꯭ꯔꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯇꯧꯅ ꯖꯤꯇꯦꯟꯅꯁꯨ ꯃꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ ꯊꯕꯥꯗꯤ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯂꯦꯡꯕ ꯎꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯩ ꯕꯣꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯅꯦ ꯃꯌꯥꯝꯗ ꯂꯣꯏꯅ ꯇꯝꯊꯣꯛꯈ꯭ꯔꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯃꯅꯥꯎꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯃꯗꯤ ꯗꯣꯛꯇꯔꯗꯁꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯄꯨꯈꯠꯂꯨꯅꯤ ꯀꯔꯤ ꯀꯝꯗꯧꯅ ꯁꯣꯛꯂꯤꯕꯅꯣ ꯍꯪꯕꯗ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯇꯁꯦꯡꯕꯗꯤ ꯊꯕꯥꯁꯦ ꯃꯌꯨꯝꯗꯁꯨ ꯀꯅꯥꯝꯇꯅꯅꯦ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯅꯤ ꯃꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯃꯥꯒꯤꯅꯦ ꯂꯪꯂꯥ ꯂꯪꯖꯤꯡ ꯊꯤꯔꯛꯂꯣꯏꯗ ꯕꯣꯅꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯗꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯊꯕꯥꯁꯦ ꯍꯥꯠꯇꯣꯛꯂꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯐꯝ ꯑꯃꯗ ꯃꯥꯕꯨ ꯐꯨꯝꯂꯨꯔꯁꯤ ꯃꯅꯥꯎꯒ ꯖꯤꯇꯦꯟꯒꯁꯨ ꯕꯣꯅꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯕꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯤ ꯃꯗꯨ ꯂꯣꯏꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯅꯥꯎꯅ ꯂꯤꯗꯨꯅ ꯂꯥꯏꯔꯤꯛꯇ ꯈꯪꯍꯟꯕꯅꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏꯔꯤꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯑꯝꯃꯤ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯅ ꯅꯈꯣꯏꯅ ꯀꯗꯥꯏꯗ ꯐꯨꯝꯂꯨꯕ ꯃꯅꯥꯎꯅ ꯋꯥꯁꯤꯈꯣꯡꯂꯣꯝꯗꯒꯤ ꯆꯠꯂꯒ ꯂꯩꯕ ꯄꯨꯔꯛ ꯁꯧꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯗꯨꯗꯒꯤ ꯈꯣꯡꯅꯪ ꯑꯆꯧꯕ ꯑꯃ ꯍꯧꯕꯒꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯨꯝꯂꯒ ꯊꯅꯝꯕꯅꯦꯕꯣ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯔꯤꯛꯇꯨ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯅ ꯍꯪꯉꯤ ꯍꯥ ꯕꯥꯁꯤꯈꯣꯡꯒꯤ ꯄꯨꯔꯛ ꯁꯧꯕꯤ ꯑꯗꯣꯝꯗ ꯑꯗꯨꯁꯨ ꯈꯣꯡꯅꯪ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯃꯐꯝ ꯑꯗꯨꯗꯤ ꯂꯩꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ
mafam aduda sikhi nakhiba natraga aroiba khobam leikhiba miyoi singdugi thawaido mapangal yamna kanba oi haibase na khoi hana khanghodraba malido Jitena pakhana hangi adudi kamai tawni abo as akhoi gi thawaibu kanma ngamlaroidra lairik na khumi ngasi makti ngamloi mathang hapta da na khoi ahum punala muk lakmina madudane ainane makhoi gi fanana basinduna thanam lagi Boni magi wale tagi chongwa chapi tara muk lokthurek tuna lairik ta pirei yamdrebo mathang lakpada khara muk kachargi lairing pasado boni gi mamangda amuk insili tahoidi ibungo thabak tawtringai da paisa hana pibase hamai yandi haini mathang hapta dane nakhoi hum puna lakpado adudane katkedawni dakhina sidi asi haidana lairing na paisa do lohok sungya mu yadraba aduda boni na paisa do lawsele aduga chanana ba haidana makoi hum do hawgatli adudi amu chaluki gabo thabana ho chalu asamna haidana nupa makoi hum do chatki mafam adudagi makoi ne hek chatki baga thawai wana yengja hawi lairikna aduga tapna sonja hawi machinda aine dina khoi bu kan bangam loidorido ai bu waro gunu kona khoi namitugi namidangni sak tok pa timing adudani yamna thingudina tripung tare makhai nipal aduwaini jitengi nupi nawbi ado manipur loinana kwaliba thoki leirik masingi dukal aduda jiteni yum aduda ma matomta leiri haiba khangzada adumak magi phamung aduda hiplega game sanaduna leirami tanja aduda magi kangkha aduda murum sonba gumba khonjal ama taraklami jiteng game sanana khonjal adu sum laksana bahwani adubo ka hena pokning luplubadi ngamdi game adu ki miyaina mana game sanaba loirak phawba kangkha dagi khonjal adu adumak tarakba aduda handakri jitendo magi phone gi flashlight adu thalaga phamungdagi kumtharaktuna kangkhada mai adu thanduna yengba matamda uri phani agangbu setpi nupi adu tufak tasinduna phamlaga mamai non thaduna kappagumna tawriba adu saktam adu ubada soilawi jide bapam aduda kuina padharamda ma prap thauna thonglomda laami adubu mana thong adu hange tawba matamda mapandagi lok torum lamale thong adu hangba adumak yakhidri jiten thong adu kana yengi adubu upai sunglai leitre Tanjadu magtada magi matungda oirapna nupi amana tablapna yamna akiba khonthangna nopagi makhuldo amuk tariklami jite matindu kut yothei aduga mamai tapna leiduna tung olomda yengthoklami masai mana kangkhada ukhiba thabagi thawai adu mangonda khara sathoklaga leptuna nobi tawdun leirami badu ubada jiten kappanatana upai leiramti khudak kundana famthi aduga makot ani lonaduna khurumi aibu mukta kanbiyo thaba nabung bo mukta kanbiyo aina soikiba langkiba pumnamakdo kanana te kananga biyo aina gi thawai da kanbiyo asi haduna kapladuna khurum jai jiten aduba magi no lukpa waheduda thaba hena sauninga ami nongsa amom amana ngangbagumna nong thang yeina hairaklami thajagi thawai aduna nangbu kanbiba aina nangbu kanbiba aibu itu iman sonbi noigina khutchalebini khanduna nakhoi ahumna aibu salak tambikhiba minung sileidana hatbikhiba aduga amuksu karana suthiba phanglaroidaba mapham amada phumdura thanam nakhoi gi naran mayamse aina ngakpini khanbra detail kapladuna amuksu hairaklami I am so ikre numitida ai wakal yamna tenkre aibu amukta gapiyu kaidoke wado haibal loidringai thabagi thawai ado fallauna jiten gi mamangda chungshilei saphu adu kanman khibana jiten tung aduda sujilaga taki amuk mara haugalaktura thong adu hangge hek tawbaga karigamba posak amana mage makok aduaida saphu kana thomlei jiten laimaida haithaduna ta gian di mangdri mayak sengna loina uri magi mangda thabagi thawaina akiba satamda masamana ipa pha lepiba ado jiten mamitapna amurak kupi aduga makudo khajik lelakpa adida thabagi thawai adana mabo makhuri charamdo paiduna metli aduga phaklang aduda wangna thangkali jiten sor honba gamlaktri makhung adu phiding kauri adubu pangal di yawraktri
makok adu pokhaigadawraba malakli. Second khara makhong adu piring kauramlaga adumak Jitengi masadu phadrak takri. Amuk hana lenga khidri. Madu ubada thazagi thawai adu nokfit tawi aduga Jitengi haksang adu leimada pudrup thadai. Jitengi ngaksamda takhiba magi makhut mami adu tabna mami samki. Somdana boni du makoigi yunggi sumang kumthabagi stair aduda famlaga manawga call wari sanarambani. Pung tarata salakpa aduwaida phone adusu thamnagri. Aduga masu imungda sanglagi haina haugalakpa aduwaida. Urak lami makoigi sumang maton gi hainau pambi adugi marum aduwaida miyoiba gi saktam manba ama leptuna leriba adu. Munna yang sulawada saktam adu nupini haiba khanglak Boni machina tapna soli. Kanano ni asuk thengda gansida. Asi haiduna boni do sumangda kumtharektuna hainau pambi adomda sumla ami. Nupi adugi saktam adu hena mayak sengna urai. Mamay non thaduna lepi. Magi setliba phanik abadi iliba inafi adusu khazik mushil na uri. Boni na nupi adugi manak yoromdai aduda makhoigi sumangda thaliba blab sing adu amukda pulak mutkirami. Boni machinda tapna solaga wahi khara hairaga. Magi mobile gi flashlight adu thandunu nupi aduna lepkhiba maikei adumda yenglakpa matamda magi hek mamang maktada yamna nakna mamai non tharaga leptuna leramba aduda khangprek khangima. Ima kainu ne asi haiduna tumlomda khangan khara halli adu nupi aduda adumak yengna. Thangnaba mikupta nupi aduma mai phatnon khalai. Mamai nama masamda khomzali. Mamitu musanmai. Naton adusu maset tana kairi. Aduga chimbal adusu narum yongna segairi. Yengbada aduki matik kiraba saktamni. Boni khangprek khangna lawi. Ima! Mana adumna hek lawbaga nupi adu. Mangak chap laithoraktu na mangonda nokfet toksilai. Boni mamai laiduna setni tawi adubu. Handamuk sumagi mamang maktada nupi adu leplaga leirami. Madudagi ma imong lomda onduna kauna maningdo sumsum halli. Ima! Thoi tadro! Mapanda thulo! Adubu kananasu mana kaubudu tabi khidri. Handakti boni tung hanna chatpada sumang matungi ingkol adomda yawrakli. Manakta leiramba setup ama phat khunduna nupi adugi mamaida hanjin chapu kana thomi adubu karisu saina faudabgum adumang nokmi tauri nupi adu boni kibagi pankhai leirakdri tanjadu yingduna ma mating kutyo tharaga handakti yungi staircase adu tamna chensili aduka paraprap tawna kakhatki mangon yawgadaba siri thak ama khakta ngairaba aduda magi makhong geto tap haduna mabu somanglomda khangsing chingthai boni saina khangduna pa supakhatna yengkhalakpada nupi aduna makhut sangna tingthoraklaga magi mangak samda pairakito adubu tanja aduda mangon gi thungdo hangdokpaki makholdo taraklami boni gi mama adu mangon aduda leplaga mangolomda yengduna korei bonia kaidori banangde aduda tumpham irei leitadawna Samang adu tumlagi hairibro nangbo. Mamagi khonjol tabada boni gyan khanglak pugumna tawraklami. Samang aduda lungna tariga leirambadagi ti fuk haugalima. Aduga magi akuibada koyang yengi kanadagi khana. Adubu kanaso leiramdri. Mathangi numitni boniga manawgana jiten khoida jitengi asiba hangbala ami. Naubi amadi jitengi manimpok adudi kaptuna leikri. Kanana su themba ngamkidri. Jiten khaktani imung aduda nupa oina leiribasi. Naubigi pipok nungduso angang nawa amasu mitam semba haukrabani. Mapa masa uba phangdriba angang adugidamaktasu khallaga lakliba mayam adusu kanamtana nungainadri. Sagaygi nupa kharana leikaygi nupa kharaga sumangda famliba adugi marakta boni kala manawgasu yauri. Nupa sing aduna wari sanariba sing adu makoi ani munatai yawudi yawsalakti. Nupa aman hairaklami. Heart attack hasidabu humatam naiba natido. Ngarang ayuktadane
ikan kana lehobado nungdang hekta siramliba sini mihoiba haibasi tangba ngamba nati ngasi sini hayeng sini khangba punsi nateda punsi da yariba makhaine aranba tawridabani nupa amana amok haireklami haigumdana jitengini khosisi madine yamna nungaiti tagat tekni hekta mangida nupa amana amo nungaiti haidana kaidoruni kanbadi ngamhaudredana asamna mafam aduda famliba miyoi sangnadi jitengi asengba khushi khangkhidrabanina heart attack na maram oiraga leikidabani haibasi laurarami bodiga manawganaso yamna khanariba aduda thajanarami numitugi numidang yasanglakpa aduwaidani laiduk thanaba matamdani manawdu mafimaru nana setuna makhigi kitchen gi hek maning da tholaklaga saba potchei thampham ka adomda laami kitchen dagi mana hek thorakpaga mai adu khangauduna mutki manaw magi khongraw pocket tagi kainoma amaduna yengi magi phone yorakpra haina adabu phone di yoraktri magi kaduda amuk thanamli manaw mamaidu hut leiduna kitchen da jangi haiduna thong adu inge hek tobaga magi tunglumda makhut amana magi makhutuda tapna nalak lami manaw khangpre khangna makhutu fat sato I aduga tung ondoni yengba matamda uri pochai thampham ka adugi mamang oirapna mi ama mami sami oina lepliba adu maisu mutkibaga mamga momselakpaga mioi adu kanano haibadi manaw aduna naksinba gamdri manaw mamitu khuzina munda yengi sakam aduda aduga ko imha itay maro kanano adudubo kublokte mioi adu machinsu sungleng lingdi khangningba amaga loinana manaw changsali mioi aduki manakta mosinmuba leiramba sakam adu mamit angoba adu khangpang pangtuna manawdu fat yinglai manaw tunglumda khongfam khara fat hali saktam aduda adumak yengli thangnaba mikupta saktam adusu tabli changsilai magi manaktamna haujiktada mayak sengna manawna uraklami saktam adu atei kana sunati thabagi thawai ni haibado manaw khonglei thuna thonglomna chensinge tawi adubu thong ado hangdukpa yakhidri manungdagi puna lonsin khibagumna manaw kana thong adu nami adubu hangdukpa sungya ngamdri upai leiroi khana manaw mamaida fatlei thora ami matam aduda uri thabagi thawai aduna asawba phibam amagi magi hek mamangda leblibado manaw konjel thak nikpa makai hai aibu ngapio ai nangod yamna soikre aibu ngapio makot ani lonaduna manaw adu fana kaplabasu thabagi thawai adugi mafamdadi madugi kanaba leikhidri manaw leimaide tapna famthari aduga thawai adugi makhong soke tawi aduba thawai aduna mabu sapu kana kauthorakpada manaw kitchen gi thongdagi phanayam chang lapna chinthorga tai manaw sorda khangting thingi mayada I ore yamna wana hotna dona tapna fami aduga sordo sangna hodokna da phodi tanja aduda magi manakongda amuk sonthangna na tariklami thabagi thawai aduna hairakba wahi khara aibo aduk minung sileitana hatkhriga kaige aine nangbu kanbi hatkani nakhoi loina hatkani aine nakhoi bolemna thari amata hatkani amasu hatlani amakhakta ngai asi haidana thawai adu thawai tanak nokjai manawgi manakong adusu singya yei khonjal aduna khang mangam tuduna manaw makut anidu changna nakongdu mensili mamit el ushinba magtadasu uriklami thajagi thawai adugi kiraba saktamdo manaw khanglaw lawri adubu kanana su tabi khide magi khonjaldo khangaldana manawgi masado nusir asaba ama banglawna sisilai maduda mamit adu khangpang pangduni yengkhalakpa matamdadi thawri kongoi ama magi mamangdu yanduna lerami manaw pakhatpa amaga loinana sap put haugatli adubu karamdana khangauda thawri kongoi aduna magi ngaksamda yesilai masa matumta manaw makhut ani jangna thawri adu lawthoknena ba hotnai adubu ngamdri
Thauri aduna laksalakpana henkri. Thangnaba mikupta manaw magi masa adu phat launa ahang mamalangda paikhatki. Makong piring kauduna leimaida tanadaba hotnaima. Adubu magi mapangal yaukidri mikup kharegi matungda manaw masa adu chap tingkri. Amuk hana lingakidri. Minute kharegi matungda manawgi mama adu kitchen gi thongodo hangduktuna mapanda yengthorakpani. Adubu thong adugi mamang magtada hauriba naba pambi adugi masa amada manawna thori yanduna lerambada ubada wanthaduna lekthaki. Somda Boni samagi nupiga loinada thabak ama chathoklubadagi halakpani. Magi nupibu thongalda thanamlaga mamanaba unaruni haina thokhibani yasanglakpa aduda. Mamanaba singangi hak puluraga pungtade makai tarakpa aduaida ma mayamda halakami. Makoigi leirak adu itha thazadana ngasiri mi yamna chi nong thili chuba aduna oira mali. Bonina leirak adude hek thozilakpaga karigumba posak amada magi garina khetkibagum tawba aduda ma gari ado khangkham khami. Aduga gari adudagi kumtharaktuna phone ge flashlight adu sizinaduna paktharega yengba matamda uri. Magi gari makhada nupi amagi ihing na hing tairaba haksang aba taduna leiriba adu. Body munda yengi haksang aduda sor honbagumna masado khazik lengba aduda boni nupi adugi makhong adu paiduna sor laklaga gari gi makhada gi chingthorei. Nupi adu ina punglup lupli. Mamai dusu masamana loina khanjin baduda mamai sisu saruktu kayamama soi khangba ngamdri. Boni leirak adonda yenge aduba kanasu lakpa udi. Nupi adugi fifam aduda ma soidana dasa taba tare khanduna nupi adu hondoklamnaga gari lomda satki tawi. Aduba mana khongthang ama hek thangba haubaga magi makhong khomit aduwaida mukut amana tap pairei. Boni sor khangding thingi. Mamai tapna leiduna yengthorakpa matamda uri. Nupi aduna akiba saktam amada mangonda yenglaga nokmi tawrakliba adu. Aduga sonthagnaba khonjalda haidatlami asumna. Thaba bo ningsinglibra. Ei thaba ni. Ngasidi nangi naning thungalagi. Asi haidana phuk hagala ami. Thaba gi thawai adu. Aduga maya do launa kaduna akiba miro amaga loinana magi makut asangba aduna bonagi mangaksan tamna lamak lami. Boni khonglei thuna magi gari adomda chensili aduga driver side aduda phamduna kaduna gari ado start tawge hek tawbaga maningi sittagi amukso haireklami thabagi thawai aduna. Khongnang makhong aduda aibu puro aigi haksi asiba haksang aduna nange asiba haksang ngehauribani. Boni kanna lawi makhol hauna thabagi thawai aduna su noklaga mafam adudagi adumak mangkri. Panthaduna leirabadi ma hinglarui khalluduna boni du gari kana thawraklami. Pungkhai khare hena gari adu thawraba matungda lamhang amada ma gari adu saplauna khami. Imam mammi mafam adu maingal amata fangdi ziba panba amata su chatpa udi. Mana gari thawrakliba adu kadai waidano khallubada boni tapna gari dagi kumthaduna akoibadudi yengi. Uraklami magi mamang oina hauriba chaurba khongnang pambi ado mafam adu ubada ma tu chungki. Karamna mafam asida yawraklibano ma haifam khangdri. Boni makhutta makoktu pairaga kapladuna leimaida famtharei. Magi ariba matam yawrakli masana khangjari jenduna so henglarui. Magi madal masana yazaba tabani. Boni na famduna leiriba adugi akoibada thabagi khonjalna sauna ngangladuna hairaknami. Mihoiba ama oiraga aduk minungsi leitab nangidi nacha nachen leitabra. Aingonda nakhoina tawkhiba singada nangi nachena sanda tawrambat oirabadi nang kari tawgani. Upai leitrabi hanna yengbada kanasu leitrabi aibu nakoi ayum changna izzat lawkhiba natra. Aigidamak kanarasu pambom tingningbiroi kananasu nakhoigi bathakta laman khombangamlaroi khana nakhoina aibu otkibani. Haujikti aigi potloidraba thawai asida nakoi ahumbu amata chithadana harpa ngamlara. Mikup asida nangi aroiba mikupni. Boni mana fazana haizaduna su pendraba thabagi thawai nadi mabu lemna tharui khangli
ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯈꯔ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅꯗꯤ ꯍꯥꯏꯖꯔꯔꯣꯏ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯗꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯁꯥꯒꯤ ꯅꯔꯥꯟ ꯌꯥꯖꯔꯕꯅꯤꯅ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯅꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯣꯔ ꯆꯤꯡꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯣꯝꯗ ꯄꯨꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯣꯅꯤꯕꯨ ꯊꯥꯗꯣꯛꯏ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯡꯐꯝ ꯑꯁꯦ ꯀꯣꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯑꯣ ꯍꯧꯖꯤꯛꯃꯛ ꯕꯣꯅꯤꯁꯨ ꯀꯤꯔ ꯀꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯀꯣꯝ ꯑꯗꯨ ꯈꯣꯠꯇꯣꯛꯏ ꯈꯨꯖꯤꯟꯒꯗꯣ ꯂꯣꯏꯅ ꯐꯛꯀꯥꯏꯔꯛꯂꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯑꯁꯨꯝꯅ ꯁꯨꯝ ꯈꯣꯠꯇꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯊꯕꯥꯒꯤ ꯄꯠꯊ ꯄꯨꯝꯊꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯤ ꯕꯣꯅꯤꯅ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯖꯅ ꯊꯝꯃꯤ ꯂꯩꯃꯥꯏꯗ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯆꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯨꯝꯗꯅ ꯊꯝꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯗꯨꯁꯨ ꯂꯧꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯕꯣꯅꯤꯒꯤ ꯃꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ ꯕꯣꯅꯤ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯉꯤ ꯃꯥꯅ ꯇꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯐꯠ ꯑꯃꯨꯛ ꯊꯥꯗꯣꯔꯛꯇꯨꯅ ꯕꯣꯅꯤ ꯂꯩꯃꯥꯏꯗ ꯎꯞꯂꯒ ꯇꯥꯏ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯉꯤ ꯕꯣꯅꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯌꯥꯜꯂꯛꯑꯝꯃꯤ ꯕꯣꯅꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯪꯈꯠꯂꯤ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯌꯦꯠꯇꯨꯅ ꯂꯩꯈ꯭ꯔꯤ ꯑꯍꯥꯡꯕ ꯂꯛꯇ ꯕꯣꯅꯤꯒꯤ ꯍꯛꯆꯥꯡꯁꯨ ꯃꯈꯣꯡ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯕꯣꯅꯤꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯌꯥꯝ ꯂꯣꯏꯅ ꯑꯣꯝꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯤ ꯈꯣꯡꯅꯥꯡ ꯃꯆꯥ ꯑꯃꯗꯤ ꯕꯣꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯃꯈꯥꯗꯅ ꯊꯕꯥꯒꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯃꯆꯥ ꯑꯃꯗ ꯐꯝꯂꯤꯕ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨꯁꯨ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯕꯣꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ